Accident Mapuroiba Sire Loinabi Leikannar Garang numidang pung tare kamini fu mangarom tarakpada khongjom PS na konba khongjom gida ka chekon manakta ikoven amaga diai tata amaga thengai na bada ikoven thorak pakakching chomnang laikai degi laisram rameswar yangkhai gamari amasung ma ki loinabi rameswari sokpadagi thawbal district hospital da laikanana pukhalakpada el rameswari kanmangam dana laikhidre hari thawdosegi matang da police na case ama lokhatkre Myanmar da civil war thoklingai choirakta mayai ka bachinjak puthokpagi chang yamna wangki UNDOC Civil War ki chaitheng mayok nariba Myanmar da opium amasung methamphetamine chingba mayai ka bachinjak sing yamna puthoktu na Asia gi multi-billion dollar kaya gi niyom lanal rak lalonmagi epicenter ama oiduna lakli UN Office on Drugs and Crime UNODC na phone ki report ama da hauki ba chahida opium poppy thabagi chang asi hectare 53,000 hena chada 17 ta hengalaki thangai sengna pallabada Myanmar laiba ase hojik malemgi khwari opium puthokpa laiba ama oire kumja 2023 da opium puthokpagi chang asi Afghanistan na khwari gi wanglambani adumak pu Taliban Afghanistan gi lengak paisin khraba chahi ani gi matung da di poppy thaba labuk sik pak sada mangan magi thabak sing chatharaki hari UNODC na chahi asi da phone ki badata amagi matung ina kumja 2024 da East amasung South East Asia da record oina mayai ka bachinjak ton Chaniga kuntraga taruk puthoki mayai ka bachinjak sing ayamba Myanmar dagi puthokpani haina su UN gi report asina phongdoragli kumja 2021 da Myanmar huncha lanmina lengak paisin khraba matung da laiba aduda civil war tholakpadagi laiba aduda drug lalon etik tawbagi chang hengalakhi haina su UN na phongdoki civil war na maram oiduna laiba adugi summit lon gi fibam ka hena soksin khibadagi miyamna selgi mathau tarakpadagi mayai ka bachinjak puthokpagi chang wangkhalakhi bani haibri Laiba aduda lairiba longmi sing khakta tana hunta lenga ki mak talan thengnariba ethnic rebel sing su mayai ka bachinjak sing yondana makhoi gi tangai fadaba pothok sing dana tana kusukulai leibagi thabak sing tawi hari Myanmar da sungliba mayai ka pothok sing asi malem gi leibak sing maruina Africa amasung Europe ta yonabagi thabak sing tawi haina su UN gi report asina makha tari Hindu freedom fighter amadi Loinabi Mangakta Thangna Lenduna Hatlamle Kumja 1971 gi Bangladesh ki ningtam landa freedom fighter oikiba amasung ma ki Loinabi leibasagi Rangpur da laiba masagi mayum da Mangakta Thangna Lenduna Hatlamle chahi humphutara ka manga suraba Jogesh Chandra Roy amasung ma ki Loinabi Surbona Roy ngarang ayuk siduna leirambani yumlonariba miyoi singna makhoi gi thongda kayabrak hana thinduna kaurabasu kumlaktabadagi yumlonariba singna changsilubada Mangakta Thangna Lenduna siduna leiramba thengnakibani laikhidraba matai manau adugi macha nupa adu Bangladesh police ta thabak tawriba officer amani hari Mohammad Yunus na luchingba interim administration gi makha da laiba adu da maru oina Hindu singi mathakta miot minai chatha badana tana hatok pibagi changwang khatuna lakhibani mamang chei gi July August ta laiba adu gi hanagi prime minister Sheikh Hasina gi lengak tukraba matungda furup masing yamdaba Hindu singi mathakta miot minai gi thabak sing chatha bagi changwang khalakli hanagi PM Sheikh Hasina gi mathakta ihau changsin khiba matam adu da laiba adu gi police force sing su tamthina target tawduna lakhibani mairoi singi ihau na laiba adu gi police sing da pamdaba thodok sing thoan badana tana hatok pibadagi Mathauda Hanjilaktaba kayasu yaunaki thajaba yaba pau amagi matungina mamang chahi gi August ta thokiba tangdu laitadraba matam adudagi ngasi fawbada Bangladesh da matik chaba police forcing yaudana mathau tawduna lakli haiki Bangladesh ki hanagi PM Sheikh Hasina na mamang chahi gi August ta PM oiba tokhraba matungda kanglup ki marakta hana sunabigi changka hena wangkhalaki hainasu minority rights Group singna phongdoraki masing yamba Muslim singna masing yamjadaba minority singna maru oina Hindu singna attack jathaki haina phongdokhiba adu henjinba propaganda ni haina interim lenga ki advisor Muhammad Yunus na phongdokpa laikhrabani matai manau bu minungsi leitana hatok pirambagi thawdo adubu exile la leiriba awami league ki luchingwa Muhammad Ali Arafat na Yaningdaba wafam phongdok laduna laiba segi ningtamna bohonabada achoba thaudang lawkhiba freedom fighter sing amasung makhoigi imung manung singda ki het khangamrigi chang nongmagi hengalakli hari hi nauribi nupi macha ni fugata red lom ikai khumnaba manghanbada chawna chenaba Pakistan macha ani piraknaba Britain da haikre chahi nauribi nupi macha ni fugata red lom ikai khumnaba manghanbada chawna chenaba Pakistan macha ani piraknaba Saiva Sarf ki lengangna Britain da haikre hari report asegi matungina nupi macha ni fugata red lom ikai khumnaba manghanbagi thaudok singda chawna chenariba Pakistan macha ani Sajad Akbar amadi Adil Raja chahi kayagi mamangdagi Pakistan thadok laga chen khiduna Britain da lotuna laikhibani miyoi ani asina chahi nauribi nupi macha singbu namfuda drug pizaraga amadi yu pithak laga langda thuraba matungda fu chaiduna amadi namhaduna nupi oibigi kai khumnaba manghanbikibani mara leire hariba Adil Raja Pakistan gi military da major oina thabak toramba misak amani adubu Britain da leina matam pomda Pakistan gi military gi mayakta wangang ba misak amani Britain gi logi matungina mara leiraba Sajad Akbar amadi Adil Raja ngasi fawba Pakistan da purakpa ngamdana lakhibani haina su phongdoragli IDP singi ground reality khangna rehabilitation policy puthokpa mathau tai
lamdam asigi irangna maram oiduna lanjenariba IDP singi hana leiramba senthok lambi adu chahi ani hena tatlaga leiraklabani lengangna rehabilitation tawrakpa asida IDP singna thengnariba awat apa sing mari leinaba dishina state government da tana bagaloinena well plan tawba IDP singi policy ama puthokta ba yadabagi fibamda leire haina coordinating committee on Manipur integrity kokomigi convener case athobuna phongdokre Laimram government high school da hangba relief camp ta leiba IDP sing Lainga ki thorang ama oina masa masagi mayumda hanjilhan kibaga mari lengena ngasi kokomigi convener khuraijam athobana luching mati mamana IDP singi committee ga puna saruk yaminaduna laimram waroi chinglaikai gi khul hanjinbagi thabak sing yengsinba khongchat ama chatkre khongchat asiga mari leinana mahangna makha tana hai irangna maram moiduna chahi ani hena mayum thadok tuna laklabadi matam kuina yum thadok lubagi maramna leiramliba yumgi phibam sing yamna phibam chadana leiba yauri masigi mathakta yum tu khiduna yumfam ama leirami haiba khangdaba mafam su leiri nakalda Pakhan ama khanduna leiba yanaba mawngda leihori yum leitaba fawba yauriba asigi matangdasu yum ama sabagi minimum budget ama hotaba yaroi masida Bishnupur district rehabilitation resettlement committee na yamna kumna survey tawba mathau tai rehabilitation thawrakpa asida IDP singna mayoknariba awat apa sing mari leinaba dishina state government ta pukhatna bohona biu masigi matung inna chap chaba policy ama lenga ki resettlement rehabilitation committee na puthokpa mathau tai hariba committee asida lenga ki official khangna thana IDP singi ground reality hena khangna mamuta na awat apa khangna bagi dama committee aduda IDP singi representative hapana hena khumang chausin gadra khali loinana CSO sing mathau tarak labasu sarugya aduna awat apa mengkhatpa ngamna bhona si haiki nakala maramda kokomi amadi IDP pun sinduna Relay sit in protest IDP amadi the people of Manipur hariba lamboi khongnang khongda famliba sit in protest asiga numit ni pani hujin kre PR lengakta thariba matamasi thadana numit kunga humdoi ni khakta ngaisi lakle makha ta na chathaki gani hari public transport system da MST was hapsin na bathawrang tawre popi park sana manghan bagi report puthokani ACH Hokiba chahi tare nipan lo mapung fana service tawdana lakhiba MST gi was asi public transport system da hapchin na ba sarkar gi maikai digi thawrang tawre loinana hiramasiga mari lainana sarkar gi maikai digi mathau taba thabak sing paikhat pahore haina ngasi Imphal iski top dusera da laiba Institute of Driver Training and Research Center da Manipur sarkar gi transport department na sinduna driver amasung contractor singi oiba numit humni gi refresher course ama hodokpagi thoram da Manipur sarkar gi additional chief secretary transport Anurag Baspai na phongdokri mangna makha ta na haikibada Manipur sarkar gi transport department na sinduna driver amasung Conductor singi oina siguma makhalgi refresher course ama pangthokpasi Manipur gi dana tona laiba asigi oina ahanba oiramgani matamgi matungina transport system da ahongba kaya lakpaga loinana technology da ahongba lakpa amasung people's participation da ahongba kaya laklibasi yenglaga drivers amasung conductor singi oina numit humni gi oina akhanana refresher course asi pangthokpani sarkar gi maikai digi miyam gi yaifana bathabak thoram sing mapung fana pangthokna bahonari haibagi wafam thamladuna additional chief secretary asina makhata na haikibada public transport system da MST bus asi hapchin bada common people sing da hena kudong chaba pigani loinana ahongba makhal gi transport system amasu oigadoribani maram aduna sarkar gi maikai dagi public transport system da MST bus asi hapchin duna state asigi route khuding makta chalhan na batharang leiri lambi gi kudong tiba thodok sing thoktanaba gari thauribasing asi traffic rule ningthina khangbaga loinana lambi chathok chasin tawribasing na su wakhal taba changi haiki lamdam asigi chingi jaga sing da pak sana popi pambi sing yanthatpagi drive chathariba asigi matangda paumi singa unaba amada haikibada hokiba chahi lam ekar lising taraga tareta tharamba popi pambi sing yanthatuna Manghan Kray Hauzik Suchingi Tungan Tungan ba mafam kaya da popi pambi sing pak sana yanthatuna manghan bagi thabak chathari mamang chahi amasung chahi asigi oina popi pambi kaya yamna manghan taghan kre haibadagi chap chaba report amasu sarkar gi maikai digi puthongna bahonari amarom da chingi lamda popi pambi thabagi mahotawa pambi na chingba thaduna environment amasung aikoi miyoi bada hena kanagadaba thabak thoram sing da hena mai onsen na bahonasi Fataba thabak tawroidabani haiki ngasigi thoram aduda transport director Khumanthem Daina amasung deputy director Samson Hoidrom yauna official kayana sarukyaki Japanda magnitude 7.6 yauna yuwa hakre yum kaya tekre tsunami dagi cheksinaba khangankre Japan gi awang nongpok thangba sarukta magnitude 7.6 yauna yuwa hakraba matungda tsunami tholakpa yabi oithokpa leibana cheksin warol thamkre magnitude 7.6 yauna yuwa hakibaduda meter ahum wangba ithak ipom sing karak khibana maram oiraduna tsunami tholakpa yabi oithokpa leibana miyam aki khangpoknari haina Japan Meteorological Agency JMA na phongdorakre yuwa hakraba matungda leiba adugi Hokkaido
Aomori amasung Iwaten chingba mafamsingda tsunami tholakpagi oithokpa lei haina chaksin warol thamkibaga loinana yuwa adu Japangi awang amasung nongpok thangba mafamsingda local time gi numidang pung 13:35 da hakibani haina news agency Reuters na report tawrokli social media da thadurakhiba video singda yumda thanaba leitengi bulb sing amasung gari sing nikkibagi photo sing thaganarakpaga loinana yuwa adu minute kyamaram haki haina sumioi amana phongduraki choi asigi October da su Hunsugi nangpok thangba samudra mapan maya da Richter scale 6 da akanba mawng da yuwa haki haina su National Center for Seismology na phongduraki yuwa ado aso open misi mina amadi amangata thokibagi paudi leiti hairi Japan da yamna toina yuwa habagi thodok sing mayokna duna lakli leba asi da yamna toina yuwa habagi thodok thokliba asi maruoina tectonic plate sing maruoina Pacific plate Philippine Sea plate Eurasian plate amasung North American plate na Pacific Ring of Fire ganaksin navana yuwa habagi chang wangbada natana volcanic zone amasung oiduna laklibani